Palelgi thogdokta AR na nongmaina kapadagi soktuna aruba phibamda laikanariba Syam Sundarge ana layengbada sarkar na mijeng changbida na leire. Haukiba September 9 da Palelgi thogdokta Assam Rifles na nongmaina kapadagi sokpadage haujik aruba phibamda langgol da leiriba Siza Hospital da laikan aduna leiriba Mayang lambam Syam Sundar Elais Inaube chahi nifuga humdoi. Apokpa laikhidraba tomso kaksing makha laikai sambal asangba parengda laibagi ana layengi lamda Haujik Pauba Manipur Langaki Mateng Amata Pangdana Laire, Pau Siasina Siza Hospital da Laikan Aduna Riba, Syam Sundargi Loina Be, Premi Gawari Saba Matamda, Pongdoroki Bade, Mahaki Mapuro Bagi Ana Layengi Lamda, Laibang Miyam na di Asoba Mateng Pangbide, Adubu Manipur Langaka Isaw na Lairaga, Ngasi Paubada, Karigumba Mateng Amata Pangbidan Lairiba si Pienda ba Pongdoroke, Loina na Tuba Matamda Langak Nasu, Ana Layengi Mateng Pangbiduna, Mapuroy bagi punsikan na bahona biyo haijake. Mahag na hay makoy gi imong de mapuroy ba na suraga nomlaga hingjabay bung ne. AR na nong may nakablak padagi mahaki mapuroy bagi. Khu mathakta pan ba nong may maruado faigal da phawdok puna satkiba ne. Maduna faigal gi maruoy bahagsangge singli ani tatkiba dagi heart kidney na singba function tawba ngamda na lairakhe. Adubu Siza Hospital gi mari lena ba Dr. Singh na ICU da thamduna thawai yaw na layang bi badage. Haujikti General Ward puthokuna phibam khara phagalaklei. Haujik phawbadi e bottle taragi mathakta kaplei. Maduna heart amasung kidney function tawba. Haurakpadagi wakhal khara taraktuna wari saba khara yare. Adubu mahake makhong ase kakpagi phibam da yamna nakna leire. Adubu hospital gi Dr. Singh na de arai bi thakta thawai yauna layeng bagi thabak sathare. Maduna Siza Hospital gi mari lena ba Dr. Singh bo isor magne khanduna apen ba phongdorokhe. Mahak na hay Manipur Langak na suwathuba matamda mapuroy bagi anaba sigidamak pifam thokpa mateng pibiyo. Aduga lamda masigi puksial chaurabi kaya nasu angamba kharadang oirabasu pibiduna mapuroy bagi anaba se mapungphana phanbada mateng pangbina basu nolongna miyamgi mafamda haijarakhe.